अहानबदा नुपी अंगांग लेरबा अमा नुपी मचा अमा फाबगी मरा लौथोख्रे फास्ट ट्रैक स्पेशल कोर्ट नंबर 1 मणिपुर आरके मेमसा की कोर्टना मसागी सही कुनगमंगा सुरबा नहा अमा नुपी मचा अमा फारुबगी कोर्टना मरा लेर है लौथोख्रे माकी सेंटेंस हियरिंग सगोल सिनमिता पांगथोलगन हैदि लाइरेंजम नावबसे कुनगमंग अपप लेखिद्रबा मेरा लाइरेंजम अवांग लेकाई इंग्लिश सिंगनी कुनगनी की फेब्रुआरी 9 सही नौरीबी नुपी मचा अमाबो फादुना पुरगा नतबली सखी हैब नुपी मचा दि अपोपिना वुमेन पुलिस स्टेशन इम्फाल वेस्ट उपकलपदी पुलिस केस में लौटखीबने लाइरेंजम नावबगी मथक्ता विक्टिम की अपोपी ममान पुखलप वाकदुरा पालिबदी मियोयसिना माकी मचानुपी बुकुमजा इंग्लिश सिंगनी कुनगनी की फेब्रुआरी 9 कीहलगा मयुमदगी नमदुना फारगा पुरबा मतुंगदा मफम खंगदना लोसलगा थमदुना नमजा नमथिकनबा लेसे सखी हैबा असिनी नुपा असि मयुम पांदुना नुपी अमसुम अंगांग अनि लेरबा मियोयनी नुपा अदु नुमित अदुगी नुमिदांगना वुमेन पुलिस स्टेशन इम्फाल वेस्ट ता संजरखी केस अदुगी आयोना थिगतप लोरबा मतुंगदा कोर्ट चार्जशीट थांगलपगा लोइना ट्रायल चथरखी हैरि अमरोमदना आसाम की गोलाघाट लेबा CRPF कैम्प दा ग्रेनेड की अटैक तौरपदी पुलिसमैन अहम सोकले हैरि गोलाघाट डिस्ट्रिक्ट लेबा सेंट्रल रिजर्व पुलिस फोर्स CRPF की कैम्प अमदा सथरखिबा ग्रेनेड की अटैक अमदा आसाम पुलिस की पर्सनल अहम सोकले हैना पुलिस न फोंदोखरि पुलिस ऑफिसर अमना फोंदोपगी मतुंगिना गोलाघाट डिस्ट्रिक्ट की बकाखाट पुलिस स्टेशन की मनुंग सनबा सापागुरी एरिया दा लेबा CRPF की कैम्प अदुदा ग्रेनेड अदु नुमिदांग मोटरसाइकिल तोंदुना लाकपा मियोय अनि लंगसिलामखिबने मांगनाइखि एटेक अदुदा कैम्प अदुदा लेबा स्टेट पुलिस की पर्सनल अहम सोखि सोगलबा पर्सनल सिंग अदु बकाखात लेबा सोहित कामला मेरी सिविल हॉस्पिटल लयिंग हैना फोंदोलदुना मांगनाइखि हाउस पर्सनल सिंग अदुगी फिबम खुदोंग थिनिङै ओइद्रे हैरि अमरोमदना आइजोल यामलब नोंमै मरु फोटख्रि आइजोल डिस्ट्रिक्ट मेजोराम पुलिस की CID स्पेशल ब्रांच बॉर्डर सिक्योरिटी फोर्स BSF ना 7.62 mm की यामलब नोंमै मरु फगतपगा लोइना मियोय अमसु फारे हैना पुलिस ऑफिसर अमना फोंदोख्रे ऑफिसर संदुगी मतुंगिना अकनबा पाव फंगबदिगी नन CID अमसु BSF की टीम अमन स्टेट सिगी कोनु आइजोल सिटी दगी किलोमीटर 30 रोम लापना लेबा सेलिंग खुंदा अपन ऑपरेशन अम सदखि ऑपरेशन दुदा पिकअप ट्रक अमदगी लुपा लाख 16.54 रोंग की ओइगदबा 7.62 mm की नोंमै मरु लिसिंग अहुंगा निपान फगतपगा लोइना गाड़ी अदुगी ड्राइवर फाखि हैना मांगना फोंदोख्रि फारबा ड्राइवर अदुगी ममिंग लालवीथांगा सै निफुग निपान कवि आइजोल की सोंगा तुइदगी नि हाइना फोंदोलदुना मांगनाखि नोंमै मरु पुरकपद सिजनबु गाड़ी दुसु फजिले हैरि अतोप तेंदकपा पाव खरना US अमदी इजराइल ना ईरान की न्यूक्लियर प्लांट थुगाइबा ngomkhidre न्यूक्लियर खुलाई साना बखोनरगलबदि अमुकसु लंदाखिगनी ट्रम्प US अमदी इजराइल ना असोबो मखल की बॉम्ब थारदुन अटैक थरबस ईरान की न्यूक्लियर प्लांट थुगाइबा ngomkhidre हैना अरोनबा रिपोर्ट अमन फोंदोक्ली अदुबो अमेरिका की प्रेसिडेंट डोनाल्ड ट्रम्प नदी हंदकी अटैक अदुदा ईरान की न्यूक्लियर प्लांट सिंग काइखिदि सुमनगी बिल्डिंग खरा खक्ता अमांग ताखि हैना फोंदोरक्लीबा अरोनबा रिपोर्ट अदु अरानमनि फेक न्यूज ने फोंदोरक्ली लोइना करिगुम ईरान मखाता न्यूक्लियर क्राइ साना होनरबदि अमुकसु लंदाखिगनि हैना डोनाल्ड ट्रम्प ईरान वार्निंग पिख्रे हैदि अमरोमदना था अनि की मनुंगदा लान अनि खामा ngambagi damak डोनाल्ड ट्रम्प बो नोबेल प्राइज की दमक नॉमिनेट तौख्रे हैदि था अनि की मनुंगदा इंडिया पाकिस्तान अमदि इजराइल ईरान की लान अनि खामा ngamkhibagi damak अमेरिका की प्रेसिडेंट डोनाल्ड ट्रम्प बो मथंग सही इंग्लिश ngani ga kunga turuk to pigedoriba नोबेल प्राइज की दमक नॉमिनेट तौख्रे अमसु नोबेल प्राइज की दमक ट्रम्प रिपब्लिकन कांग्रेसमैन बादी कातर नॉमिनेशन की दमक सबमिट तौखिबनी हैनसु रिपोर्ट असिन मखातानसु फोंदोरक्ली नुंगाइरबा पाउजेल बायो 360 नीट ससे सेंटर की सेकेंड बेस्ट नीट बायोलॉजी रेगुलर कोर्स प्लस टेस्ट सीरीज की एडमिशन हौजरी नीट 2025 ता मार्क सहूम नत्रगना सहूम की मथक फंगिबा छात्र सिंह अमसुम IDP स्टूडेंट सिंह गोइना अखनबा ऑफर्स पिजरी स्पेशल फीचर खरा हाइराबदा रेगुलर टेस्ट सीरीज printed study materials affordable tuition fees PYQs amasum expert curated question analysis ni khudong saba singa silobi hau lakli bazun gi tang kuntra english singa ni kunga manga dagi class haujaragani akupa marol gi dama haujumak paw phobirau khogi contact number di 8575587677 natragana khogi address hodam lerak masin opposite kaisampat oil pump da lakpiduna akupa marol khangbiu इम्फाल नगामपाल स्मार्ट पार्किंग सारीबसी अतुकी मतिक मफम सादी हाइदुना होंदोखिनबा CEO इम्फाल स्मार्ट सिटी दा अयिब सिरोल पिसिनख्रे न्यूटेशनरा
Imphal Smart City Limited Manipur gi Thausil Makhada Manipur gi Konung oiriba Imphal Shahar gi Nagamapal Sungkham lerakta mayoknabada hauzik sagatpa horakliba smart parking asi mafam sadi athuba matamna mafam asidagi hongdokhi gadabani haina Imphal Smart Limited Manipur gi Chief Executive Officer Hari Kumar gi mafam ayib sirol bisinkre ayib sirol asi Imphal Municipal Corporation IMC Ward number 3 gi Corporator amadi Chairperson oine thaupuriba Hizam Newton Chandra na khuyek pi duna ngarang pisin khibani haidi siol asi copy 2 oina Principal Secretary Municipal Administration Housing and Urban Development Department mahud Director amadi IMC gi Commissioner pisin khari pisin khiba siol asida pallibadi Imphal Smart City Milited Manipur gi Thausil Makhada hauzik Nagamapal gi Sungkham lerak mayoknabada sagalaklibi smart parking asi athupa matamda mafam asidagi hongdokhi gadabani masigi maramdi smart parking sari mafam asi mi khwaidi yamna sinba madi toilet na singba leiba khwaidi gi mafam sadabani smart parking asi sadringa gi mamangna mafam dugi miyam local club amadi IMC Ward number 3 gi cooperator gi ayabat laukidi Smart parking asi sagalakliba mafam asi Imphal Shahar gi khwaidi mi sinba mafam ama oibana amukki hena khwaidi gi khudong sada ba thokanduna miyamna setokishin tawbadasu awaba mayukna halagani haiba wafam su pali siolosina hairibadi hauzik sagalakliba smart parking asi hairiba mafam asidagi hongdoktuna mafam jaba Imphal Shahar gi mafam ama khalaga sabana khwaidi gi afabo igani athuba matamda saba leptrabadi Manipur High Court da PIL ama IMC Ward number 3 gi cooperator hais Newton Chandra masamana tharagan haidi hauzik smart parking sariba Nagamapal gi mafam asi hanadagi mi khwaidigi sinduna leriba mafamni hariba mafam asida lambi tangkai ama thalaga smart parking saba haibasi maram sadi smart parking asi ahanbada Nagamapal gi uripok ki saruk haibadi lining thau ising saibi gi mamangda sanaba thorang torambadagi mafam adugi miyam amadi local club na thingbadagi sakidabani haiba wafam zu hais Newton Chandra na pauksi sigu wari sanabada phongdorakhi panba yabadi karigum smart parking lottery parking facility as Imphal Shahar gi mafam saba amada saba tarabadi 4-wheeler nifuganitoi 2-wheeler gari humdra thambagi khudong saba phangadoribani loinana Imphal Smart City Manipur na asigumba smart parking asi Imphal Shahar gi manungda mari sanabagi panam thamlibani haidi amaramdana Mongsangai Power Substation Mongsonga manaba phibamda leiri Miyam da mai phanganabaga mari leinana MSPDCL Substation Division number 1 gi makhada Imphal West District ki Singjamai Police Station gi manung sanba Mongsangai Makhalekai SSB Battalion gi maning thangma sarukta leiriba Power Substation asi Mongsonga sap manaba phibamda leiri pausi asin hakthengna yengsilubada khangmangam lakhibadi Power Substation asi Akoizam Robindro Singha Deputy General Manager Substation Division number 1 gi miya makhada salairibani adubo miyeng sangbi dabadagi subdivision asigi manungda saruksingda napi singnang amadi upal wapal kya haujinduna leirama thenaki loinana power substation asina miyamda mai pinabaga madi leinaba electric transformer madi leinaba electric wire cable amadi tower sing napi singnang amadi uri wari na yesinduna leirama thenaki oiriba pibam asida power substation asina miyamda mai pibegi thabak sathabada khudong thiba kya thulakpa yabagi pibam amada haujik leiri Yamna ngaklibadi power substation asigi sakidar amadi mari leinab staff sing leina substation asibu mongsong gi thakta thamliba sini maram aduna MSPDCL gi maikedi athuba miyeng sangduna power substation asi taru tanana thamnabigi thabak paikat pinabasu praja section kyari gi phoksi asida phongdorakli Kanglai Paki Mairagi editorial memna thamjari center gi lusingba amani yumpham yawdu wafam kya haira bisu tumina asum laithokadra leibak miyam gi damakta khanba lenga ama Manipur da lingduna lenga du afaba lenga lon gi makhada Manipur miyam ingna tapna hingba pami adubu Manipur anobu lenga ama hingna ba lepham thokpa MLA masing suna leirabu sungasi phawwa lenga ama sema ngamdana leiribasi khwaidigi ngak phaibu hori anobu lenga ama sema ngamdrabasi miyam gi mihuroiriba MLA singda Bharat Sangbidana piriba mathau mangamadu mapung phana pangthokpa ngamdana MLA sing oibani ni haibada hemam mathokloi haina khali aduga anauba lenga ama sema ngamdaba sigi mari leinana Union Home Minister Amit Shah na phongdokibu wafam haibadi maitaiga kukiga yanaba puraktriba phawba anauba lenga semba wagani haibasisu naina phamthui Amit Shah na phongdokibu wafam asigi matangda miyangi mihur oiriba aikhoigi MLA singna karigamu wafam amata phongdoktuna leidibasi karigino
Maite amadi kuki ga yengthina riba si kari dagi haurakibano kari maram dagi no haibadu Bharat Laingakna mayek singna khanglibani Manipur thokliba lal asi Myanmar gi ain kaina Manipur sangsilakpa illegal immigrant kuki singna Manipur niyam kaina laisinduna makhoi gi oiba kuki len ama semna bo honarakpa digi lal asi haurakibani Hiram asigi matangda Bharat Laingakna mayek singna khanglaba sunga si phawba Manipur thugaina bo honariba kuki theory singa si maithiba pidana free thadoktuna thambadagi hauzik phawba lal asi luisinba ngamdana lerakibani Oiriba phibam asina takpudi Manipur gi apunba saktam thugaina bo honarakliba theorist ki saklon lauduna miyat mipun kya leptana satharakliba kuki theory singa si asum yokhatuna thamlaga Manipur thokliba lal asi luisinduna Manipur miyam awabagi pakta irakna handuna thamnaba Bharat Laingakna hotnabani haibada hamamba thokloi haina khali Manipur thokliba lal asina maram oiraga miyam gi oina leiramba Laingak adugi mahutta hauzik pia Laingak session Thamjin Gibani, Adobe Assembly, animate suspension, Tambanina, Anoba Langama, Siamlaba, Habit, Adobe BJP, you and a lady MLA singers in Anoba Langama, Siamnaba, MLA, missing sooner later was Langak Siamagam than late. Aduga, BJP Central losing the show, Manipur BJP, MLA singers, Amatu and a Tassin comes in Duna, Makogi Marakti, Anobu losing Mama Kanduna, Anoba Langama, Siamba, Habit, so Siambagam than a lady. Maduna Piva Mashida Takudi, Bharat Laingakna Manipur Miyambu Karisulitana Kali. Sananing mamong sanagani haiduna khut tharakpa matamda aikhoigi miyanggi mihut oiriba MLA singna tumina laithokliba si yamna lali maduna hauzu Manipurda anoba Laingakma sema ngamdriba loina Manipurda thokliba lal solution ngamdriba se aikhoigi miyanggi mihut oiriba MLA singna mithibo mitambal oibadagi ni haibasi mayek singna takli saira sidi Union Home Minister Amit Shah na maiteiga kukiga yasinaba puraktriba phawba lenga semba wagane haba wapam phongdorakpa matamda aikhoigi MLA singna Maya Kakatuna Harau Tadun lady, Maduna Center Gilsing Yupam Yaudu Wapam Kiamarum Harakam Matamda, Madugi Pakum Amata Isang Tauna Pidana, I could MLA sing the late of Pibisiam Lali, Madame Maduna Miyangi Mihuru, the MLA sing the Mareba Manipur Kanana Balapum to Putaudan to Amatu and the Punsin and the Lawsungani. Maduna tana center gi lusing musing na yumpam yauda bo wapum kayamarum harakpa matamda kariguma pakumama ta pidana leithokpadi yamna langri maduna ikhoi gi MLA sing na marebak Manipur amadi miyam nungsiba madi kanana begi leifam thokpa thauna lingjela do hauzik sapsana lauduna marebak Manipur kanana bo hona pham thokle maduna tana center gi lusing ba khara gi yumpam yauda bo wapum kya da thajadun leipatarabadi Manipur gi apun ba saktam ikhoi gi saktam kai khibi yai haibasi khangna Manipur kanana bo lofam thokko thaudang ado lawbusungani heba kanglei pakki mairag editorial thamjari duga hausikui di miyam pau simatang sa lusinjarage masuma khataba no update miyam punangai mina channel sige mekerigi miyang phamda makhata na thamjari